World's film industry asida action film kaya ama compare tawba matamda Hollywood na asum hen hele haibasidi yaningamgani music tani khangde direction dani khangde yengba madi tabada thamoi madi wakhalda apenba mafawali Hollywood actor kaya magi marakta mayamna Iron Man haina khangnariba Robert Downey Jr. gi piklingai gi punsi wari amadi matau karamna actor oikhibno haibagi wahang kaya ama ngasi gi video sida fangbigani aigi ming Robert Downey Jr. 4 April 1965 Manhattan, New York City asi aigi poknafamni isilinaw anigi marakta aina tombani aigi babagi mingna Robert Downey Sr. babasu Hollywood ki actor amadi filmmaker ni imasu actress ni mingna LC and Kawi aikoi imung manung selgi awap amata leiramde babasu drug addict ni ayuk nungthil numidang nisada ngawba mini babase marakta babaga aiga punna drug sizinarami nisa saradi nungsiba hele haibado adumak ni tawramise babana aibu nungsi haibagi expression adu nisa sizinaringaidana fungdokpa helami ai supiklingaidagi hauna yu drug nisa mayamasi sizinadragadi laiba ngamamdaba punsi ama oirami babasu Hollywood industry da laibanina aina sahi manga surpa matamda film kumba hauki selgi awaba lairamdragasu imagi nungsiba haibadudi fanglamde imasu actress nina film shooting chatlini haiduna aingonda matam piramde aina kari tawi kari chai chadi haiba ima amata khanglamde migi midiyengdadi aise nungai yaifaba angangni selgi awaba laitabani haina khalami adubu selna nungsiba laiba yate haibagi awaba amadi nungaitaba ina khangi ai drug sizinaba lepamde ima amadi baba divorce tauki ima di aibu thadok laga chatkirami ai babaga laiminakhi drugs thadoknaba honakhi adubu ngamlamde sahi 33 surokpa dwaida amuk imagi manakta leiraga film kayama kumkhirami Less Than Zero movie ama kumkhibasi role adusu drug addict oiba naha magi warini mayamna role adu yam appreciate tawrakhi adubu isamak drug addiction oibana role asi line kumangam khibani 1992 da Charlie Chaplin gi role kumki box office ta movie adu super hit oikhi loinana Oscar nomination fauba sanki adubu Oscar di fanghode kokin amadi drug chabagidamak police na faki aibu asina maram oraga jail da toina lerami nongmai fauba faki police na tautabu sel laibanina bail da line asum thoklami nisa sisinaba henman badagi migi yumda tumba fauba yaukre police na farba matung court puthoki aibu court na haibu wa ai taramde wa ta de haibagidamak sahi ahum amuk jail da laikhirami jail manungda aibu torture tauki thabak su yamna suhanki pungama kon fengbada 6 cents fangki jail manungi awaba mayam se thengnerubadagi drug ase thadok laga madi tangda leitaba punsi amaga loinana aigi nupiga hingminarage haina wakhalda lepkhirami jail dagi tholakpaga aigi nupi Deborah Falconer na divorce ki paper aingonda pirakhi ingna sikna palage haina khalakpa matamatuda amuk pendabagi maisana nisa sizinaba henki hingdabadi yadabanina nungaitaba punsi mahing hinglami TV show macha da role matek yaurami mayamnasu role adu ubada thagat wahai fungtokhi drug amuk sizinabadagi police na farba matung TV show dagi tanthoklami 2004 aduda Susan fangnakhi aina Susan bu hek ubada nungsiba mafaukhirami aina Susan da lohongbagi propose tawbada Susan na hierarchy aiga lohongba pamlagadi drug sizinaba lepo haina drug thadok Susan na haibe inki amadi lohongki nisa ma hek thadokpa haibasi haubadadi yamna warami adubu tapna nisa se thadokhi nupa ma mai pakpada nupigi khut yawe haibasi asengbani Susan na aibu achuma lambi takpi khibani martial arts yoga exercise kayama sanaba hauki haksang amadi wakhal nungairak matung laibak fabadagi film mathang fangkhirami film khara mingoina palagadi The Singing Detective 2005 da Kiss Bang Bang 2007 da The Thriller Zodiac 2008 da action comedy Tropic Thunder
Asidadi Academy Award for Best Supporting Actor nominated oikhi. 2008 sahi asidana aigi career gi turning point oikhiba Iron Man gi role asi fangkhibani. Ahanbada asigi role asi Tom Cruise na fanglambani adubu audition tawbada aina hena matik chai haiduna role asi fangkhibani. Adugi matung Sherlock Holmes, The Judge, Oppenheimer movies mayam asi Blockbuster oikhirami. Jail da kon fengba nupa ama pung amada 6 cents fanglamba adu haujikti movie ama sign tawbada $1 billion charge lowri. Asini miyoibagi punsi haibase karam kanda kari oiba yai kananasu haiba ngamde. Ngasi Robert tagi aikoina tamjaba yaba paradi drug chaw haiba nate drug natraga nisa chabadagi lapthokna honabiu haijabani. Iramdam asida haujik haugalakliba naha kayama nisa chaba nongma nongmagi hengalakli. Nisa chaba haurakpagi maram mayam ama lei. Nupi kainabadagi sakhiba lairaba pendaba maisadagi sizinakhiba depression oibadagi chaba haukiba sangsara se ningthungdaba pendaba awapana thalaba malemni. Isagi wakhalda loina lei thadoke hairagadi nupi aduna thadoklamlagadi mangondagi hena fajabi ama lauraga mamangda lenge haina khallu. Aina ngasi lairari se kari tawragadi kokani haina khanbiyu. Depression haibadi wakhal laina nadaba mibu leibra matam-matamda nungai yaifaba misu naribani. Kari tawragadi wakhal nungai ba yai haiba lausing sijanabiu. Haujiksu lamdam asigi haugalakliba nahasingna bhab tadragadi iramdam lamdam asi migi makhada laikhragani asimadi kaubiganu. Robert Downey tauna Hollywood actor oyu natraga oini haiba nate. Isana pamjaba haijaba sinfam adu pukning sangna tabak adu tawbiu. Nongmadi soidana aisu haina isana thajaba thambiu. Atopa wafam amana channel asibu nungsibiduna yengbiriba viewers mayamna Guwahati Kasara samamadi Jiribamda leiba lam lainingba natraga yoningba laibiragadi screen da ubiriba samaki phone number asida call natraga WhatsApp tobirakpa yabigani. Karamba atopa wari tabiningba laibiragasu comments sa ibirau angama makai honajaraki. Ngasigi oinadi have a great day. Thank you.